ꯑꯗꯣ ꯉꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯁꯥ ꯉꯥ ꯂꯣꯏꯕꯒꯨꯝ ꯂꯣꯏꯁꯤꯜꯂꯒ ꯊꯝꯃꯤꯕ ꯋꯥꯈꯜ ꯂꯩꯅꯥꯅ ꯃꯤ ꯅꯤꯐꯨ ꯌꯥꯡꯈꯩꯒꯤ ꯆꯥꯡ ꯍꯧꯖꯤꯛ ꯁꯤꯖꯜꯂꯛꯑꯕ ꯃꯇꯝ ꯑꯁꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯣꯔꯦꯗ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯔꯤꯕ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯗ ꯄꯨꯁꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯅꯝꯖꯜꯂꯒ ꯊꯝꯃꯒ ꯀꯨꯝꯍꯩ ꯍꯔꯥꯎꯔꯣꯝꯗ ꯑꯣꯏꯅ ꯇꯧꯔꯛꯄꯁꯤ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDP ꯃꯌꯥꯝꯅ ꯄꯦꯟꯗꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯏꯁꯥꯃꯛ ꯈꯨꯔꯥꯏꯖꯣꯝ ꯈꯝꯕ ꯃꯩꯇꯩ ꯃꯣꯔꯦꯗꯒꯤ ꯍꯧꯖꯤꯛ ꯑꯀꯥꯝꯄꯥ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯅꯤ ꯑꯗꯨꯒ ngasi aina namjari sina atagi nate hujik yamna akhoi manipur gi PR manung da lairiba akhoi government haitare makoina paikhaliba hujik sangai festival gi yam paikhaliba festival sigi matangda kariguma khara akhoi relief camp da lairiba mayam sigi kariguma thangda akhoi ju akhoi gi ningba pam khara phungtok chana bagi tanja du lojage kaigino har kanda akhoi sahi ahum pharakadoraba relief camp da lairiba asukwana khangna lairibasi masi atuba matamda masa masa gi mayumda hanjalhanbagi mohota lairiba sarkar sina akhoi bu namjallaga thamaga sing hawai khara piraga pijaraga makhoi si namjala thamaga akhoi lairiba government sina akhoi si manipur je shanti leire nomoi kaptre nomoi mokon tadre hairaga akhoi si ithak irangda haibadi akhoi lairiba manipur gi praja hai tare ko manipur gi praja lairiba akhoi maitai ma samna har kanda akhoi gi maitai gi praja si irang yam pamba kumai rau yam pamba adugumba jati mani na akhoi gi governor sina khallabra khangde lairiba sarkar sina khallabra khangde tawdabu akhoi ji kumai rau di yam ngauba adugumba jati ma khaksu oi lairiba mandi akhoi manipur gi huju ki lairiba phibam je chahi ani maka ahum haira ba akhoi si Dimapur lambi Sengmai lan ba yadraba Pale lan ba yadraba Kokta lan ba yadraba aduga som jiri line su chatpada free da chatpungamdraba asugum ba tanja sida akhoi leiriba tampaki leiriba akhoi maitai maruina akhoi maitai gi praja singsi ithak irang da kumai rau yam ngawba dugumba jati makhaksu akhoi leiriba sarkar sina su uramgani uzu ui haitar aduna lairiba akhoi lairiba phibam sida sarkar sina akhoi sida ida festival gumba kari gumba mayam toksala kanda akhoi si akhoi irang je kauthola kanda akhoi si divert tawraga lairiba manipur si ita akhoi irang laitre shanti leire kumai rau da kari da akhoi mayam je ho ho laung no ke dana lang dana khotana tawla kanda akhoi irang si pura laitaba oina akhoi prithvi gi miyam mamangda utpagi mawong amakhak man ba haitai ado ngasi relief camp da lairiba sanga loibugum loisalaga thamiba wakhal lainana mi nifu yankai ki sang hujik sijalaba matam asida atu matamda akhoi isa gi chuchampur da more da kampokpi da lairiba periphery area da pusanbibagi mahutta namjalaga thamaga kumai rawrom da oina tawrakpasi akhoi relief camp da lairiba IDP mayamna pendaba aduki mating nungaitaba phongdoksiri aduna yaragadi manipur praja miyambu akoina handaki sangai festival sida akoi press no tholakpa imaibe akoi gi CSO mayama club mayama ma organization mayama manasu haiba sangai festival si matang sade masi tawbiganu akoi boycott tawjari na haibana singba kayamasu nungti gi leptana akoi gi leiba lekai gi club ki organization kodimang nasu press no se aduki matik thuli masi gi tanza sida musu masi ju nampu da tawgani haibagi mong da prajagi ihun prajagi apamba si khangda bagi mong da government na su ngarang nahan akhoi no akhoi gi notice makhak thola kanda akhoi gi stone thambining ba mi khoding maki adugumba khudong chaba pibi gani adi IDP sing gi free da pi gani gana tawbasi taseng na yam nungaite akhoi stone free da pi ba pambanate akhoi isa gi atu matam da akhoi isa gi yum du da hanjanjara kanda Manipur gi sangai festival Siroi festival tawning bag government gi tawrapa khuding mak ta khoi punamak saruk yajaningi aduna yaragadi haiba IDP singsina yum hanjandri baudi government na su akhoi IDP singi awaba si khangbiraga akhoi sangai festival si yaragadi masi postpone tawbiu tawbiganu na akhoi request tawjari
ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯍꯧꯖꯤꯛ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯤꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯃꯁꯤ ꯌꯥꯎꯐꯝ ꯊꯣꯛꯇꯦ ꯃꯔꯝꯗꯤ IDP ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯅ ꯉꯁꯤ ꯅꯥꯇꯩ ꯆꯥꯗꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯒꯤ ꯈꯟꯕꯤꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯃꯁꯤ ꯑꯩꯈꯣꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯌꯥꯎꯐꯝ ꯊꯣꯛꯇꯦꯅ ꯑꯩꯈꯣꯏ IDPꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯁꯨ ꯊꯝꯖꯔꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯄꯤꯌꯥꯔ ꯒꯚꯔꯟꯃꯦꯟꯠꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏ IDPꯁꯤꯡꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗ꯭ꯔꯤ ꯐꯥꯎꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯂꯩꯔꯤꯕ ꯐꯦꯁꯇꯤꯚꯦꯜꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯤ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯪꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ IDPꯁꯤꯡꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯋꯥꯈꯜ ꯂꯩꯅꯥ ꯂꯣꯏꯅꯃꯛ ꯂꯩꯔꯕꯅꯤ ꯃꯁꯤ ꯍꯦꯟꯅ ꯁꯨꯝ ꯁꯥꯡꯊꯔꯤꯈꯩ ꯑꯅꯥꯕ ꯃꯁꯤꯡ ꯍꯦꯜꯂꯛꯀꯅꯤ ꯑꯁꯤꯕ ꯃꯁꯤꯡ ꯍꯦꯜꯂꯛꯀꯅꯤ ꯁꯨꯁꯥꯏꯠ ꯃꯁꯤꯡ ꯍꯦꯜꯂꯛꯀꯅꯤ ꯃꯁꯤ ꯄꯦꯟꯗꯕꯗꯒꯤ ꯁꯨꯁꯥꯏꯠ ꯇꯧꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯃꯁꯤ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯌꯥꯔꯒꯗꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯁꯨ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯨꯝꯍꯩ ꯍꯔꯥꯎꯒꯤ ꯑꯩꯈꯣꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯊꯕꯛꯁꯤ ꯌꯥꯔꯒꯗꯤ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯈꯔ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯗꯤꯋꯥꯂꯤꯗ ꯊꯤꯡꯗꯦ ꯆꯥꯛꯀꯧꯕ ꯊꯤꯡꯗꯦ ꯏꯗꯇ ꯊꯤꯡꯗꯦ ꯍꯥꯏ ꯃꯗꯨꯗꯤ ꯔꯤꯂꯤꯖꯟꯅꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯆꯠꯅꯕꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯅꯨꯡꯁꯤꯅꯕ ꯆꯥꯛꯀꯧꯕ ꯑꯁꯤꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯒꯤ ꯑꯣꯏꯕ ꯑꯗꯒꯤ ꯅꯤꯉꯣꯜꯁꯤꯡꯒꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯕ ꯌꯥꯗꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯄꯊꯥ ꯑꯩꯈꯣꯏꯒꯤ ꯆꯠꯇꯧꯗ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕꯅꯤ ꯑꯗꯨꯒ ꯍꯤꯟꯗꯨꯒꯤ ꯗꯤꯋꯥꯂꯤ ꯂꯥꯛꯄ ꯀꯥꯟꯗ ꯃꯗꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯊꯤꯡꯒꯅꯤ ꯊꯤꯡꯕ ꯌꯥꯗꯦ ꯑꯗꯨꯁꯨ ꯃꯥꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯂꯤꯖꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯤ ꯇꯧꯖꯕꯅꯤ ꯑꯗꯒꯤ ꯏꯗ ꯂꯥꯛꯑꯒꯁꯨ ꯏꯗꯁꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯏꯁꯂꯥꯝ ꯙꯔꯃꯒꯤ ꯆꯍꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤ ꯃꯥꯒꯤ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯅꯤ ꯃꯗꯨ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯣꯏꯅ ꯆꯤꯡꯁꯤꯟꯕꯤꯒꯅꯨ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯁꯤ ꯀꯔꯝꯕꯕꯨ ꯀꯧꯏ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯠꯅ ꯁꯤꯜꯂꯤꯕ ꯑꯩꯈꯣꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤꯗꯤ ꯃꯁꯤꯗꯤ ꯌꯥꯔꯤꯃꯈꯩ ꯇꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯏꯪ ꯇꯞꯄ ꯏꯁꯥꯒꯤ ꯍꯥꯟꯅꯒꯤ ꯏꯔꯝꯗꯝ ꯃꯣꯔꯦ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯇꯩ ꯂꯩꯔꯤꯕ ꯃꯐꯝ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯂꯩꯅ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯩꯕ ꯐꯪꯗ꯭ꯔꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣই IDP ꯃꯌꯥꯝꯁꯤ ꯌꯨꯝꯗ ꯆꯪꯗ꯭ꯔꯤ ꯐꯥꯎꯗꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯜꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ IDPꯁꯤꯡ ꯁꯔꯨꯛ ꯌꯥꯖꯔꯣꯏ ꯑꯗꯨꯒ प्रजा ꯃꯤꯌꯥꯝꯅꯁꯨ IDP ꯄꯨꯝꯅꯃꯛꯀꯤ ꯑꯋꯥꯕꯁꯤ ꯈꯪꯕꯤꯔꯒ प्रजा ꯃꯤꯌꯥꯝꯅꯁꯨ ꯃꯁꯤ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯇꯦ ꯑꯩꯈꯣꯏ ꯌꯥꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ IDPꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ प्रजा ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯪꯕꯤꯌꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯒꯤ प्रजा ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯩꯗꯥꯡꯉꯒ ꯂꯩꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯖꯥꯇꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯈꯟꯖꯔꯒ ꯁꯩꯖ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯥꯐꯒꯅꯤꯅ ꯈꯟꯖꯔꯒ ꯂꯩꯔꯤꯉꯩꯁꯤꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ प्रजा ꯑꯩꯈꯣꯏꯒꯤꯅꯤ ꯈꯜꯂꯤꯕ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ प्रजा ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯁꯤꯡ ꯁꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯟꯕꯤꯗ꯭ꯔꯀꯥꯟꯗ ꯀꯨꯝꯍꯩ ꯍꯔꯥꯎꯗ ꯏꯊꯛ ꯏꯔꯥꯡꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ प्रजाꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯊꯃꯣꯏ ꯁꯣꯛꯀꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯊꯃꯣꯏ ꯁꯣꯛꯀꯅꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗ ꯊꯃꯣꯏ ꯁꯣꯛꯀꯅꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯟꯕꯤꯔꯒ ꯂꯩꯔꯤꯕ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯆꯪꯗ꯭ꯔꯤꯐꯥꯎ ꯍꯟꯗꯛꯀꯤꯗ ꯅꯠꯇꯦ ꯃꯊꯪꯗꯁꯨ ꯑꯣꯏꯁꯅꯨ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ IDPꯁꯤꯡꯁꯤꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗ꯭ꯔꯤꯐꯥꯎ ꯅꯦꯅꯥ ꯇꯥꯗ꯭ꯔꯤꯐꯥꯎ ꯒꯣꯔꯃꯦꯟꯠꯅ ꯁꯤꯜꯂꯛꯄ ꯑꯩꯈꯣꯏ ꯐꯦꯁꯇꯤꯚꯦꯜ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ प्रजा ꯄꯨꯝꯅꯃꯛꯅ ꯌꯥꯎꯐꯝ ꯊꯣꯛꯇꯦ ꯌꯥꯎꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯠꯇꯦ ꯑꯩꯈꯣই ꯑꯣꯔꯗꯔ ꯅꯠꯇꯦ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯊꯤꯡꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯤꯃꯦꯟ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯒ꯭ꯔꯥꯎꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ प्रजा ꯄꯨꯝꯅꯃꯛꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯣꯅ ꯑꯩ ꯁꯨꯃꯥꯏꯅ ꯑꯔꯣꯏꯕꯗ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯃꯁꯤ ꯎꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯤ ꯈꯜꯂꯒ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯀꯥ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯂꯩꯕꯅꯤ ꯑꯗꯣ ꯃꯁꯤꯅꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ ꯌꯥꯝ ꯀꯟꯅ ꯒꯣꯔꯃꯦꯟꯠꯅ ꯑꯩꯈꯣꯏꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯊꯨꯅ ꯍꯟꯖꯟꯅꯕ ꯍꯣꯠꯅꯕꯤꯕꯒꯤ ꯃꯍꯨꯠꯇ ꯏꯔꯥꯡ ꯂꯩꯇ꯭ꯔꯦ ꯁꯥꯟꯇꯤ ꯂꯩꯔꯦ ꯍꯥꯏꯕ ꯎꯠꯄ ꯌꯥꯅꯕ ꯒꯣꯔꯃꯦꯟꯠꯅ ꯍꯧꯖꯤꯛ ꯄꯥꯏꯈꯠꯂꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯄꯣꯠꯁꯤ ꯃꯁꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯐꯅ ꯇꯧꯁꯅꯨ प्रजा ꯃꯤꯌꯥꯝꯅ ꯃꯗꯨ ꯁꯔꯨꯛ ꯌꯥꯗ꯭ꯔꯒꯗꯤ ꯃꯥꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗꯨ ꯇꯧꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯂꯩꯔꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤꯗ प्रजा ꯃꯤꯌꯥꯝꯅ ꯃꯗꯨꯗ ꯁꯔꯨꯛ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ प्रजा ꯄꯨꯝꯅꯃꯛꯅꯁꯨ ꯈꯟꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯕꯤꯌꯨ ꯁꯨꯃꯥꯏꯅ ꯐꯤ ꯈꯜꯂꯒ ꯆꯍꯤ 3 ꯐꯥꯔꯛꯀꯗꯧꯔꯕ ꯁꯤꯐꯥꯎꯗ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯅ ꯒꯣꯔꯃꯦꯟꯠꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯟꯖꯟꯕꯒꯤ ꯍꯣꯠꯅꯕꯤꯕꯒꯤ ꯃꯍꯨꯠꯇ ꯀꯨꯝꯍꯩ ꯍꯔꯥꯎꯗ
ꯑꯃꯗꯤ ꯐꯦꯁꯇꯤꯚꯦꯜꯗ ꯉꯥꯎꯔꯒ ꯂꯩꯕ ꯑꯗꯨꯒ ꯁꯥꯟꯇꯤ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯎꯠꯄ ꯌꯥꯅꯕꯒꯤ ꯀꯟꯅ ꯍꯣꯠꯅꯕꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯃꯁꯤ ꯌꯥꯐꯝ ꯊꯣꯛꯇꯦ ꯑꯗꯨꯒ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯇꯦꯅ ꯑꯩꯒꯤ ꯃꯣꯠꯇ ꯑꯩꯈꯣꯏꯒꯤ IDP ꯑꯃ ꯑꯣꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯁꯤ ꯃꯁꯤ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯔꯝꯒꯗꯧꯕ ꯃꯥꯟꯕ꯭ꯔꯥ ꯑꯝꯇꯪ ꯃꯌꯥꯝꯅ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ